mayam bo muk ehang na tola ban na ehang na taram oksari masi ekoi na lakot sagadru ba na gadru ba bible gi topic asidi temptation athemba amusung masi karamna ekoi na masi bu dum changadage kamaina masi ekoi da lakpa si kamaina thingadage haibasi gi maram da ekoi na neina jagani do masi part 1 part 2 haina sumaina neina se part 1 da temptation ai se karino masi gi pandam karino masi kamaina lakpano duga ekoi gi pangan masi thengna ba ngumgudra haiba asi gi maram da hana ekoi na neina se neina dringai da isho da hana patna to mnase sagada laiba yamnung charo thogya nai be pai sho nang ko bu matang chingbe te bang asigi named asida mu pai sho karam nai khoida themba lai si ekhoi gi pangan na khudum sanbang ngamgudra kamai na ekhoi bu themi masidagi khona kamai na nan thokani haiba sing maram de khoi nai na ga tawi ipa aina ngang basida nang nai gi silai de sopiu aina ngang khudum masi pa Isagi oipo wahai wahan bikin pana aki aning buat tugi matung ina ngang bangaman biu taga tum tung khudim muta masih asum basi patsana loksan bidana makoi gi pungang gi tamoy hong topiu thawai sen gi biu pai sho asum basi patsana khangduna sasa bangamba hai bu wahan biu khoi pochda la pa te makudum ku khudum sanba aman biu Prabhu Jesu Christ gi ming de khuram jari amen koi ahan ba text se James 1 gi 12 ta koi pamina se this is the Bible na hai blessed is the man that endure temptation athemba khangiba mahakado nupa adu yai phabani for when he is tried mahapu saying toropada he shall receive the crown of life aran khubam gi luhubado phangani which the Lord had promised to them that love him adi shobung siba missing gidama hairiba aram khubam se mahana was bikibani shobung siba missing gidama khoina aram khubam se ishona wasak bi do hairiba wasak bi se kamaina phangge haba matanda madu phangring mamangda ekhoi mipung khudimangna athem bhaib se ekhoina khang batai khoina thengna batai hairiba athem majina ekhoi bu chaing torba matamda adu ekhoi je mapung phare aduna mai pakle haiba matamda ishona aram khugam gi luhuba se ekhoi da pigani sinawsa aduna temptation aipse maru oi ishona ekhoi temptation pi duje karigino ekhoi mamangi topic am da su trial and temptation purpose of trial temptation adugi maram da su nei nagare ado ai yamna dom da di saloroi ngasi karigidamo ishona ishor mi singa sibu karigidamo saing tawgodribno haipsigi maram da koina Deuteronomy 12 ki Deuteronomy 12 ai ki sorry Deuteronomy ai ki tu da mo khoi pamina se masi Israel masasna lamangda satpa matamda ishona karigida mo makhoi bu saying tobno habdo adugi maramda ibne Israel masasing bu ishona saying tobugumna ikhoi ju saying tobuni chamane and you shall remember all the way which the Lord your God has led you these 40 years in the wilderness that he might humble you testing you to know what was in your heart whether you would keep his commandment or not masina habsi Moses na habsi karino ije masasin na sahi ni phu chumna lamhangda puri bido lamhangda ishona lamching duna salib to karigino haiba matamda makhoi se nolokpa mira habsi makhoi da leiba napan makhoi da leiba pa makhoi da thado ga ishor ekhoi di yamna sonba mini ekhoi je tolba mini mira habdo madu yengai gi da maktaneba aduga amana ishona makhoi gi thamoi da kari lei haidi Israel masasing gi thamoi da kari lei taseng ishobun shibara aduga shogi athangche ase tasena ngakpura ngaktabra habdo madu saying to ngai gi damo makhoi bu sahi ni pu ishona lamhanda pubi khibneba sahi ni pu pudringi mamangda makhoi na Canada spy thaba matamda makhoi na amata wena ekhoi sapang ami haina hairamagadi makhoi sangamagdamne adugi matanda makhoi na sapang moi haina makhoi na haikibagi mathina adudi nakoi shaloi haina amuk makhoi lemol ba mission do sei ni phu matu ta saningi da ba mission do loina da manda siuraga makhoi gi masa amsu singdo adu khata ngau ne aduna sei ni phu makhoi bu trial tawri je kari noi matanda
makoy thamoi de shobun shibra shogi athang chinga singapura makoy de nolukpa ibra do yen ngai gi da mane sinaw ja dun ekoi gi punsida dun chayin kya barum lakani haide ba sayin sing asina karino ekoi ishona haiba mira ekoi aseng wa kristala ishor ya chum gi matung na sapara bible gi matung na sapara mina haiba gi matung na sapara pastor na haiba gi matung na salibra haiba do yen ngai gi da mo ishona ekoi de chayin lakani ekoi je ishona mapung phaba mira koi pa tau adum tauduna leiribra taim kwanta dum akoi thamoi je leiribra haiba atu khangni ngai gi da mo ishona ekoi bu chayin tawgada baneba masigi da mo masai basida khan mai pa ko taradi khun ngasai haikiba James 1 gi 2 epta habdo arang ko bomo pigni hab madune besin awsa aduga ekoina ekoigi aduna ekoina laining punsida athemba habse ekoina matik saba mi ama oidri pho ekoida lairiba so masna do phungdon ngai gi da mo ishona athemba se ekoigi punsida ti haidar kaneba karam baza kada ekoigi son baza kada do kan ngai gi da mo ko haidar kaneba ado haidar ko aduna ekoije kalaba matungda amu atopa amadamu sumaina sayin tawra condition awja atubu ekoigi numit khuding du eba ekoigi persona de si oigadamne Psalm 139 da asumna prathna tawe psalmistna sam asigi David na asumna prathna tawe sumna David ki prathna se ekoigi prathna we se 20 da search me o God able to do piu habni sida and know my heart egi thamoi khangbiu try me able saying to view and know my thought egi wakal khanbiu hena David na prathna thong aduna ekhoi jun ti ekhoi da ishor ai thamoi da kari lai ai gi puning da kari lai ingon da son ba kari lai na pam da ba na chalan da ba na ngang da ba na sahan da ba na sen chalan da ba kari lai hai ekhoi punsi da kari lai hai je ekhoi na ti gi shomon da prathna thong da ne sinaw sa nang ai chu khoi me khuding gi hai da ba prathna je taw da ne de ne taw gam ne adu matam da ishona ko ekhoi ga so da uspira kani verse 25 see if there be any wicked way in me ingon da phattaba pa ishor nangi aning bana taba ingoi ai gi punsi da lambi ama satuna leiba tar kati let me in the way everlasting adugumba lambi adu dagi lai thoga ibu arang khubam gi lambi adu da singbiu habsne masina kwadi muru hebne sinawsa akoi taibung mioi ba amagi punsi da kwadi muru hebse arang khubam phangna bane phang ba habsne aduna arang khubam phangbuda akoi matik chadri ngai khidi koi gi punsi da asoiba am pa meam tombe ade khalai da meam khalambe adugumba adudagi koina prathna thora ishona na pam da kari la eki punsi da kari lai habse ishona na ingon da utopia na ayuki mungthin gi ko koina ishona da prathna thawgadani adum tam da ishona khoi da pirakani athembo ina lakani adugo pirak matam da ai shon do lakum tam harawgadani adu koina mai na kadabni shor gi pangana mayo na rabu matungda koina sakadabni habsin adu Psalm 26 ki tu da jusuna prove me o Lord try me test my heart and my mind masi khoi prathna agdam ai gi pungning ai gi thamoi shor ai bu saing to view ai bu praman ohen view mapung leje mapung phare habdu show ai bu praman to view habsne masina khoi amagi christian amagi punsidani ai khoi na lai ba makai prabhu sisnal lakte makai masi gi prathna je khoi na ntai gi tawgadam ni asiguma prathna tawruba mi amado matam khuding ta ishona mahapo sumbulam bi da lamjing aina pala phattaba tawrusu phattaba tu tige leithongna plan bi che ishona adum pangani habsini snapsa aduna khoi na mu yangsit athemba habse karino athemba habse karino haiba matamda hauji khoi na pakraba bible gi text na dugi matung nadi athemba habse masigi mapana khoi gi thamoi da leiba ai ki puning da leiba do karino haido khangningai gi da ma ishona khub chaying tawbo makhalamne aduga athemba habse karino haiba matana masina aikoi bu pap tongai gi da ma aikoida si taw haina insin bedo madubu athemba haina aikoina khangne bible gi matuna masi athemba ne aduga athemba leiba habse pap laba is having temptation sin habse snawsa athemba leiba se pap nati akoina pap oiba taradi akoina Hebrew 4 gi 15 amasung 2 Peter 2 gi 21 da 22 da sumnai first Peter 2 gi 22 da sumnai kari haige matamda Prabhu Jisu Christ bu ekoi da themba kumna Hebrew 4 gi 59 ekoi da themba kumna ma them gi adubu ma pa tawde aduga kana first Peter 2 gi 22 da na magi masanda power the supam humde who did not sin him
mana khoi gi ma phaba example ma pirame khoi na ma ki matung indun sakadami mana pap to de machin na tapudi karino athemba leiba matam mi amabu themba matamda madu pap leite ai je ju thang ngai gi themba matamda mi han ngai gi themba matamda mi ngoda ngai roidaba wahin ngang ngai thebu matamda sho ya thangama thuga ngai themba matamda madu pap leiba ko de madu pap habdi kari madu gi themba do ju thau haina engon insan ma matamda aina ju do thak tringai pap leite ju tha aba matamda pap leite sinaw tau hairiba engon na themi bo posakto madu da ai turba matamda hairiba themba du adugi matung nei chalaba matamda pap leiba madu na tringai di athemba habse pap leite habse koina matam khudingda kawkumse aduga ishona mi ambabu thembra habse khona mu yengse James 1 gi 13 da khona mu pamina se James 1 gi 13 da ishona athemba habse ishode gi lakpra ishona mi khuding mi bu thembra habse khona mu yengse phajada sida 14 da let no man say when he is tempted I am tempted of God mi kana amtana mahabus themba mathanda ishona themi haignu hai for God cannot be tempted ishobu so ikon themba ngamde with evil phattabana ishobu so themba ngamde neither tempted he any man mahana suko mi amata busu themde na sinawsa masina tapudi karino ha mathanda athemba habse ishona mi amta themba nate ado athemba habse kamaina lakpuno habse koina mu yengche athemba habse ado ishona themdraga di athemba habse kamaina lakpuno mu yengche ko ki James ki 14-15 da amu ai pazarke but every man is tempted when he is drawn of his own lust and enticed aduna mipung khuding muse kedaba ma masai goiba haksangi apambado ma masai ningba apambado aduna ma bu sing thokraga hairiba aduda pamalaba matamda aduda thembani hai se thembani when lust had conceived duga pa basina kamai togeda when lust had conceived hairiba apambado adu aina yokalaba matamda tauraba matamda mapung pharaba matamda khalaba matamda ko conceived di mirola bahani adu bo sidadi miron haiba pate matu khalaba matamda ain tauraba matamda it bringeth forth sin pa haibu hele sin when it is finished bringeth forth death asiba haibsina kedoba masina luarba matungda asiba haibu amulam sing pa sina asiba lam sing ham masina tapudi karino haib matamda akhone amna muroina khone khanggadabse khone sida lere ishona mi kanam to bu themde adubu athemba habje kedoba aikhoi isagi oiba aningba pamba khogi sinful place aina mamang da topic amada yam license what salvation by grace have adugi said is pare da khone ngangkhre aikhoi mi obda leideba sinful nature hadi pap tau haine insan ba chang ama aikhoi da le ado hairi ba chang adu di keno aikhoi gi brain sigi frontal lobe haine khane masida akhoi higher power le masida conscience hadi akhoi na shona ngang ba aphaba sumdo fazana khangba ngamnaba adugo brain gi saru conscience haine english ta koi madu le adugo mathang da reason haibsina reasoning power habdo aphapa ta fazana khanthaba ngamningai gi shakti do madu mulai adugo mathang da will power habdi aina khangaba matung da aina satningba satdo adugi shakti do tawro ha shuya ba tawge shuya ba madugi apam shakti do sile madugo higher power haine khangne aduga khoigi brain gi khoigi sida backlog hai maning thamba brain gi sigi maning sai sida ekhoina backlog haina khanabale haiba backlog asida ekhoigi akhoi miyebi gi ekhoigi hakchang gi oiba singje khoina mit ki ekhoina hakchang na themi ba leiba potama khoi lower nature haina khane masi ekhoigi lei khoina haidi lower nature haina te lower power masida khoina appetite chaning thangba leiriba adu desire apama leire aduga patient haije khoina thingchai tambo ju phattaba adagi isagi leiriba khudimokse isagi aningba pamba aduna haksangi matung na saningiba ningba pamba tawriba khudimok chaning thangiba khudimokse phattaba khudimokse maduda leya ado hairiba lower power leibase masiga higher power leibase masigi nature asibu lower power leiba nature asibu sinful nature ani khane masina maram oiduna ekhoida adum athemba lakne adubu higher power duna lower power adum control tawba taragadi madu khoina themagusu adum khudum chanduna leiba ngamune adubu lower power duna khoi adum control tawduna leiragadi ekhoi adum pa tawduna leine aduna phatta sula thadok ngamoi masi karamba matamda change tawe matamda ekhoina nongna pokku matamda ekhoi miwebse ekhoina short prabhu da thajar biyung pa nongna pokku matamda
higher power na lower power se control to na de ne masi na maram moiduna haiba lower power se masi gi mapana saitan na ikoi da thabak suraga ikoi bu theme ishon ka su themba na tisna cha adu haiba themba tu da ishona ya hanbani maram di saitan na themba habse ikoi gi asoiba ikoi gi asonbado ikoi na kankhibado ikoi na kanna leidebado ma su kan themo ikoi gi asonba jaga jaga sindo yenga kanda themaga mana पाप से थाना होने पाप थालग सिबलमजिंग अदुमाइन अदुम होनबनी हाइरिबा सिगिदमुक्तनि सिनाउसा अदुना हाइरिबसे मतम खुदिंगदा दुम लेगिनि सिदाको lower patient have their shit in the body and walk through it the words or flesh or fleshly or carnal lust embrace the lower corrupt nature habje masine advantage on page 127 da sumna hai aduna pasigumsina maram moidana atuga khoina thawai asengbujiga ngasai gi haksangi lower aduga akhona lower power asiga nan thengna duna legineba masibo khona Galatians 5:17 da sumna hai ei pazar ke mu Galatians 5:17 da 5:17 da for the flesh lusted against the spirit haidi hakchangi khoigi sinful nature asina khoigi thawai gi mayukta ko mana thabak tawe lust tawe apam boy the spirit against the flesh aduga thawai aseng mana masigi mayukta thabak sueba these are contrary to one another so that you cannot do the things that you would adu hairi bisingi amaga one adun maram buduna ina pambu toktabani hamni aduna khoigi lower nature sinful nature asina maram boduna khoina pamda aina pambasu aina pamba aningo dugi matungina tawnaba ishorgi apam dugi matungina tawnaba gi mayukta dum legne thawai sengna khoija chummalam bida singngai ishorgi madugi mayukta maduna saurju thakloju kosi fatte fatte habdo dugi mayukta dum sugune amaduna mukhoine je lanthingna dun legne besnausa aduni masi habse asmai toduna khoida themba lakpani mathangda mukhoi yengge saitan ai khoi mi amabu namfuda ai khoje pap to honbo ngambra habse khoina yengsi ko saitan ai khoina mi amapo namfuda pap to honbo ngamde to honbo ngamba taragade khoi tong khudi mukse nam pap to holaga loina ma khoi norok to puba yabane adu saitan sinaba methodi khoina yengse John 8:44 da sunna hai ye are of your father devil Jews masasin devni Prabhu Dishu Krishna the lust of your father ye will do na khoi gi napa gi hakchangi aning apam sing do na khoi tawgani he was a murderer from the beginning aho berigi saitan se mehat poi oirami born not in the truth achum bibles that laite because there is no truth in him more that achum laite when he speaketh a lie he speaketh of his own mana machin thiba oidaba amangang da ma masagi oiba adudagi ngangbani for he is a liar and the father with martin machin thibani aduga machin thibagi mapani haina hai aduna masida habide saitan ai khoje kedawani nam thak tawraga asumbadugi makta seran turana haijalaga ai khoi miyobse aduda ai khoi miyobna thajaraga illaba matungda ai khoina pap tawbane adu saitan ai khoi di pap taw ngamde saitan ai khoi bu pap taw ngai gidam injan maneba iptaga pap tawrido uhido sabda ka su pap lebnate adu man sai haijalaga uhida saw ka su tawrena injan maneba aduda ipna thajaraga tawbane nam thak tawga tawbane saitan di nam thak ki mapana ai khoida nam sinabne aduna mahana ai khumi pung khudimo pap taw bangamde tawhan bangamde adugo mahana ai mi amana khalli bje khogi pungda aina kari khalle habje ma kana su khang bangamde sagadu amatana ai khogi pungda khalle bje khan bangamde adugo mahte asukoina chahi lising taru mana thabak suruk pajida magi psychology na maram oidan masigi attitude mijna sumain tarogadi magi mai thong sakom jeraga masi ji sikhalam be si tarom ya habdu yenga kamana khu themane bisna yamna singbane do adu mana khoi puning budi kadung da khangba ngamde khoina khanba ngam taragadi khangam bangam taragadi khunmi yobji yam laiba khirangmani adu yamna laiba pha bhai gadra ishona mahapudi kadung da khangan bangam de uduna saitan yamna sagadi tantok ki saitan yamna khoi punsida laaga themba taraga ju kaidoba haiba matam khoi mi yobje pap sung tok to hamba ngamoy khoi ki ayam do yaw thngai di shona su yande namfu da ton aise khoina yate adudi khoina mu yengse khoida mi gi thajabagi matungna khoigi chayengje lakani khoi engoda choba thajaba ma lae haina choba thajaba ma lae laga ina pa to mutle ai athemba je ai yam chawmali haina aina haiba yarwe sinawsa mi dugi matungna macha da themaju ai khoi adum pa tawroga di anam pa ne adu chawre haiduna chawrobdina sa achoba themba matamdadi
ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯩꯇꯦ ꯃꯆꯥ ꯍꯥꯏꯔꯁꯨ ꯃꯁꯤꯒꯨꯝꯕꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯄꯥꯞꯇ ꯃꯁꯤꯗꯤ ꯉꯥꯛꯄꯤꯅꯤꯡꯉꯥꯏꯅꯤ ꯏꯁꯣꯔꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯅꯤꯡꯉꯥꯏ ꯅꯥꯟꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕ प्रभु जीशु कृष्ण पाप तौ माबंगोंदा पाप यामना थेम अदु मा सुंतोक तौदे अदुगुमना अखोइजे अमु तौरोइदबनेबा अदुइदि अखोइना मथंग अखोइना मु यंगसे अखोइगी पांगना अथेम्बा हाइबसे मायोनबा अदुगा यंगसे अखोइना खामा ngamba अदुगी वांगबदा अथेम्बसे लाकप्रा हाइबसे अखोइ मु यंगसे 1 Corinthians 10 gi 31 दा अखोइ मु 10 gi 13 दा अखोइ यंगमिनसे There had no temptation, but such as is common to man. Koi mi pung khundum da lakpa athemdo natana atopa amata lawai hai. Koi sadarone na ahobadagi adangi matam dai na koi na sum them dana laiba adu natana adugumba natana ahenba amata lawai hai. But God is faithful, who will not suffer you to be tempted be above that ye are able. Equina come on bedo, aduki wang with the Shona equivocal, Athemba Yahalway. I am coming with the Athemba di Saitana, Equida, Downa Harazoki, sinfulness, Hibataragsumadu, Shona Madugi wang with a slow tone, and a coming on with it. I am coming up a cotton adu power that Tawni heaven. But will with the temptation also make a way to escape that you may be able to bear it heaven. Adana Masidi. I atraloge matangi how to resist amulani masina habidi karino ikoina kham amugi shakti do adugi matungna law ai thajaba kalagadi thajaba kanbagi matungna athemba akanba lakani ai thajaba khachitang oiragadi khachitang adugi matungna aingonda leiba panglo adugi matungna lakhani bisinausa masi ikoina matang khudingda kaugumse adugi matangda khoi amug yangse are we able to overcome temptation ikoina athemba habse mai ongna bangdra haine John 15:5 hai Prabhu Jesu Christ without me ye can do nothing. Ai yaw da ne na koina kari su to bang moi have sida have se adu ne sinaw sa ai koi mi be ki pangana Satan se so matikale hey next to Jesus Christ iso ge heng mathang da Prabhu Jesu Christ ge heng mathang da leba so matikan garba mini ma bo ai koina thengna ba have se ai koi mi be ki pangana ma ba thengna ba have se tung do ai thok ta bne ai koi ki pangana Athemba amu khudum san ba habse kaidung na sukang amroi maram dim ebe jati khudum mase saitana loina tuhan khrabani magi makha loina la khrabani aduna ekoi isa gi pangana masi them ba habse kaidung da ngamoi habsine koina afaba phana tawrogasu okoida will power kan ba taragasu ekoi samung na ko athemba habse kaidung da ngamoi thengna ba habse ekoi isa gi pangana kaidung da ngamoi adudi karamaina ngamgani haiba matunda ekoina athemba khudum mose Prabhu Jesu Christ ki mapana mahaki pangan ki mapana mahaki sakti mahana ekhoi pibiba sakti adugi mapan khaktana ekhoina athemba habse thengna ko ngamgani adune tayang panda Prabhu Jesu Christ da thaja mission na ko mokoi punsida lakpo phatta bakhangde amma makhangde thado phangamdribse karigino haibadi ekhoi myoiba asigi pangalna Satan bu mai thiba piba habse koi thoktabane sinausa aduna maramoduna khoin ngamoi aduna sida Philippians 4:13 the hai Paulna I can do all things through Christ which strengthen me. Aibu ma pangalan biba Prabhu Jesu Christ ki mapana aina hiram khudi mapang thopang ngani hem. Ekoi ki punsida tawbang amoidaba leite. Prabhu na ekoi da mateng panga matamda ma ki tawjana ekoi da loina ba matamda ekoi na mateng ekoi na tawbang amoidaba krish leite atem ekoi na loina khudum sanbang ngani hai. Luke 1:37 da hai For with God nothing shall be impossible. Ishona ekoi go loina bataradi ekoi na tawbang amoidaba se karisu leite hai. So loina de loi ngame. Without God we can't do anything. Without Christ we can't do, even we cannot overcome as small as sin in our life. Quick ones, why do people pop? A time of power, Prabhu Jesu Christ out the Kadikuna, my own of say, when Gamoy. 1 Corinthians 15:57. Today, Aduga, when Matthew 19:26, the Amuhako. With God, all things are possible. Shogoloina Ragadi, Luenha, Duga Paul Gipons the time. Shona, my grace is sufficient for you. My power is made perfect in weakness. And a quick son, but
Prabhu Jisu Christ nagi pangan adu loina na loina mo khoi khudum chan ngam hanne masi ai yeng jara text 1 Corinthians 1 Corinthians 9:13 ko masi again 9 masi yeng akum se aduna masina have the my grace is sufficient for you hamne aduna ai thaujan have se 13:9 sorry 2 Corinthians 13:9 that Corinthians aduna masi yang kum se aduna masi ai tek se ai sida iram se lale aduna isu chi thiba matam mangni aduna polna my grace is sufficient for you for my power is made perfect in weakness ali masi ekhona kaum se aduna ekhoi asom badu kanana Yesu Christ gi pangan ni mapan ekhon loin ngumne ba masi na ni aduga sida abundant grace has been provided that the believing soul may be kept from sin. And for all heaven with its limitless resource has been placed at our command hai sida yam phaje masiko masin nipi amna ibiram na sina de ekoi gidama ko ekhona kudima sang kudima ku kudum saningai gidama ishor kaina thojanu to pibi re hani sagar gi oiba ngakai naidraba isho adugumba sakti do ekoi da pibi re hani aduna ekoi da ekoi kaidoba tai habna kone ishongon da thajaraga maka phonba dai adum matam da ekoi masi koina mai ong na bang yagni haji aduna koina themba matam da koina Prabhu Jisu Christ ngonda chatpa haji koina tai ha business da how are we led to sin by Satan koi je kamaina koi je Satan koi bu kamaina pa tan bra haji ko mo yingse James 1:6 ai pa ge duga na sig di matang sid lo shalaje do mathang di patana how to resist temptation je kamaina koina khudum sangani kamaina thingani habdo adigi maram da mu yingsi ko sida but let him James 1:6 but let him act in faith nothing wavering eko koina thaja juna ishoda hu akoi kare shuning na ba leginu for he that waver is like a web of sea driven with the wind and tossed eko nungsina humaga koina pubdo adugum bani hai aduna Satan khoi bu kamaina thembra haiba matanda ikoi gi thaja bado solan gane ikoi gi thaja bi shoda thaja bado adu hanthani ngai gi demu ma hunar kane Weber oiningai gidam ko aikoi madudagi laithon ishor thajatin ngai gidam honor kan ipu pap ton gibse mane shogi wai da ma thajal han da bane shogi hai da singnan ba thajan da ba smai torga khoina tam bane ba snausa aduna temptation have yielding to temptation begin in permitting the mind to waver to be instant in your trust in God ikoi ishor tana thajabado adudagi khoi puning je laithon ngai hona base masine smaina laitholaga Satan ikoi our chief danger is the having the mind diverted from Christ. Like we kudong thiba matam de Athemba matam da koi pungning jina kai ba Prabhu Jisu Christ ko da yenga da do adu de to pa ha jida akoi ki kudong thinai le koina Peter gi paramatam se Peter na Prabhu Jisu Christ na Sea of Galilee da makhon na sale sing mathak da sale ta ko matam da Peter na ai bisu salan ba ma sale Sapa matam da kai matam da Prabhu Jisu Christ ngona mana yeng do saling di ma kashi to de mo de he lai thok ki matam da nong lei nung sit sing ithak bom cho bu u matam da ma ki re ai tu ra gani haina adu matam da ma se lup thai adu matam da ma Prabhu de yeng Prabhu ai bu kan view ha matam amu Prabhu na ma bu lo khapi masini ai khoi na ha se ai khoi ki pun sida Athemba ha se masidi gi khoi bu Prabhu Jisu Christ na dom yeng du na leiba adu de gi ko adu yeng du na leira ga de khoi se boy ma tu de ge lai thobu matam da khoi je kai do gani ha ba matam da khoi Athemba da Peter na ta bu na ai khoi je ta gan adu mai tor ga Satan ai khoi bu pa to gani ha ni ko sida am phajabam ye sida say if Satan takes control of every man that is not decidedly under the control of the Spirit of God masida ishro gi thawai na control tok da ba aduguma pungning aduguma mi adu kai do ba Satan na control to gani hai sinau sa koi pun sida choice ani khale whether we are controlled by Satan or whether we are controlled by God shonai shogi thawai se mun khoi bu control to ba tawdra ga di kai do ba Satan control to gani Satan na control to di shona control ani sida gi hana pai lete
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯁꯩꯇꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯩꯗꯧꯕ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯃꯤ ꯏꯁꯣꯔꯅꯗꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕꯗꯨ ꯌꯥꯎꯔꯒꯗꯤ ꯏꯁꯣꯔꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯔꯠ 1ꯗ ꯅꯩꯅꯔꯤꯕꯁꯦ ꯑꯊꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯥꯛꯏ ꯑꯗꯨꯅ ꯑꯊꯦꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯔꯦ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯍꯔꯥꯎꯁꯦ ꯃꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯂꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯥꯡꯒꯜꯅꯗꯤ ꯆꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗ ꯁꯤꯟꯐul ꯅꯦꯆꯔꯁꯦ ꯂꯩꯔꯤꯉꯩꯒꯤꯗꯃꯛ ꯃꯁꯤꯒꯤ ꯑꯊꯦꯝꯕꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯇꯦꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯔꯦꯁꯤꯁ ꯇꯧꯕ ꯊꯤꯡꯒꯗꯒꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯥꯌꯣꯛꯅꯔꯒ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯌꯥꯝ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯇꯣꯄꯤꯛꯇꯀꯣ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯄꯥꯔꯠ 2ꯗ ꯑꯩꯈꯣꯏꯅ ꯉꯝꯈ꯭ꯔ ꯌꯦꯡꯁꯤ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯄꯥꯔꯠ 3ꯗ ꯑꯃꯨꯛ ꯆꯠꯊꯒꯅꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯍꯥꯏꯔꯤꯕ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯅꯈꯣꯏꯅ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯏꯜꯂꯕ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯕꯣꯔ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕꯤꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯁꯤꯅ ꯑꯩꯅꯁꯨ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯅꯈꯣꯏꯁꯨ ꯇꯥꯕꯤꯔꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯏꯁꯣꯔꯗ ꯄꯤꯁꯤ ꯏꯁꯣꯔꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯊꯨꯅ ꯂꯩꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯁꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯗ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅꯁꯨ ꯊꯥꯖꯩ ꯅꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯅꯈꯣꯏꯗ ꯕꯦꯛ ꯄꯣꯔ ꯅꯍꯥꯟꯅ ꯗꯤꯁꯤꯖꯟ ꯉꯁꯤ ꯍꯦꯛ ꯂꯦꯞꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯍꯥꯟꯅ ꯄꯣꯔ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯁꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯉꯥꯛꯀꯤ ꯊꯧꯕꯥꯜꯗꯒꯤ ꯉꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯝꯇꯦꯁꯟ ꯁꯤ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯝꯗꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯁꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯃꯁꯤ ꯀꯔꯝꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅꯗꯤ ꯉꯝꯃꯣꯏ ꯏꯁꯣꯔꯒꯤ ꯃꯄꯥꯟ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯇꯝꯈ꯭ꯔꯦ ꯇꯥꯕꯤꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯂꯧꯁꯤꯟꯗꯨꯅ ꯊꯃꯣꯏꯗ ꯊꯝꯖꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯗꯨꯗ ꯆꯠꯄ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯁꯨꯝꯅ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯑꯃꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ